Hei Yonbi Nupi Amagi Ngakta Siba Sana MOHOR Aniga San Anigi JANTRA YAOBA Lig Ama Sakangdaba Meeoi Amana Thattuna Chenkhre Haidi Thaudoga Si Haukiba Irai Numitki Ayuk Pung Taraga Matoiga Minute Kunlom Taba Matamda Imphal East District Ki Singdamai Police Station Ki Manung Sanba Waikom Laikai Leirak Haizin Famda Thokibani Haidi Pao Sina Makha Taraduna Hai Sana Gi Lig Thatpikraba Hei Yonbi Nupi Adugi Maming Sagolsem Memsa Sahi Humpu Taraga Manga Bapuroiba Laikidraba Sagolsem Ingosabi Kawi Hariba Numid Asida Angoba Machugi Car Tongduna LAKPA Meeoi Salaba Nupa Amana Car Adudagi Kumtharaklaka Lapoi Laiki Lafoi Adugi Senfam Lupa Sama Khut Oina Piraga Khut Yet Thangbaduna Ahal Asigi Ngaksamda Siriba Sanagi Lik Adu Thatlaga Car Aduda Tonglaga Mafam Adudagi Konglaituna Satkibani Haide Ngaksamda Siba Sanagi Lik Thatpikraba Ahal Asina Paumi Sinda Phongdorakpagi Matung Ina Sakangdaba Nupa Aduna Lik Adu Hek Thatkibaga Car Tongduna Thaukiba Aduda Lik Thatkhre Haina Miyam Tanaba Koilau Lauki Matam Aduda Arambai Tengol Thaumi Sing Kharasu Waikom Laikai Leiraklomdagi Thaurakpa Thengnaduna Car Adu Tanaki Adubu Lilong Thong Lanthokibaga Car Adu Mafam Khangdana Mangkibadagi Kongul Liba Ngamkidre Haidi Thaudoga Siga Mari Lainana Ahal Asina Singdamai Police Station da Satuna Aiba Chedol ama Pishinkre Haidi